Ningol Chakouba amadi Diwali kumaida relief camp te leiriba ichilinaw singna saba polam sing leibiu. Manipur Handloom and Handicraft Development Corporation na nauna branded tauraba sumna khaktagi lupa lising amadagina lising amaka chamri fawada mamal oiba combo gift pack phangbigani. Masida nimit khuding sizinariba dhup thaumai fi sunanaba kon fengnanaba haksang noinaba sapon final fajaraba bag amada yauri. Amaromda State Handloom Expo October 13 dagi November 3 fauba Iboy amasumang lila sanglen da pangthok jaragani. Manipur Handloom and Handicraft Development Corporation Pauna Bazar na sinba mela asida numit khudingi sizinaba polam singi mathakta kauna liwa ihongi polam sing yauna Manipur gi relief camp lay bechele naw sing nasaba polam kaya ama uchagani mela asibu yengba lakpiyo amadi miyamna relief camp lay ri bechele naw sing na sem sajari ba polam sing asi laibiduna pungning thogat piyu thona hapiyu haina paujenjari